IM Yaorabasu Yaodrabasu Waroi Purak-U NGBF NSCN-IM Yaorabasu Yaodrabasu Chatliba September tha asigi manungda waroi ama sign taunanaba thabak laukhatnaba Nagaland Gauburas Federation NGBF na Prime Minister Narendra Modi da cherol ama thaduna taksinkhre India government amadi NSCN-IM ka kona NNPZ yaurakpaga tungkoiba santi puraknaba wari sanaraktuna framework agreement ama haukiba chahi lising ani tara manga da sign taunarabasu waroi purakpa ngamdana leirakbani ayamba isusingda yanare hairabasu NSCN-IM na demand tauba tonganba constitution tonganba phiral amadi naga taba lamsing punsin mana chingba wafam singda waroisin purakpa ngamdana leirakbani Nagaland da leiriba tongan-tonganba civil society singna athuba matamda waroi purakpagi apamba leiriba duga sasinana Nagaland da leiriba ayamba tribal body singna NSCN-IM Yaorabasu Yaodrabasu athuba matamda waroi puraknaba thabak sing Nagaland da kanna lokholakli lokhonarakliba thabak sing asibu hena mayek senghanbade haukiba lebak pokpa numitta Nagaland da leiba khwaidagi hena sakti leiriba lupsinggi manungda ama oiriba Nagaland Gauburas Federation na Prime Minister Narendra Modi da yamna kanba cherol ama iduna thakiba aduni cherol aduda hojik sathariba wari sanabagi waroi ama chatliba September thasigi manungda NSCN-IM Yaorabasu Yaodrabasu sign taunaduna political solution ama poroknaba appeal tawkiba asini hanagi Chief Minister TR Jeliang na lusingba Nagaland gi maruoiba opposition party Naga People's Front NPF na achauba political operation ama handak chathakraba matungda Nagaland Gauburas Federation na Prime Minister da athuba matamda political solution amage sign taunana ba wafam thamkibani NPM na sathakiba achauba operation adugi saruk ama oina haukiba ningthauka ba numitta Q2 na luchingba NSCN-IM ga wari sanakibani wari sanakiba duda atai naga political group sing yauna wari sanaduna waroi purakna ba thabak lokhana ba wafam NSCN-IM da thamke NPFT tongan ba group sing amato oina thabak tawminana ba active facilitator oina adumak thabak tawgani haibage thaza ba NSCN-IM da pk amaromda NSCN-IM ge lusingba thuingaleng muibaga yamna naksinari ba Nagaland gi Chief Minister Nephew Riona loriba thodangda karino haina NPF na yamna haksina wahang hangbaga loinana Naga National Political Group ke Working Committee gasu NPF ka oiriba phibam gi matangda wa khanakhe minute mari khudingi mioi amamam suicide tawke NCRB National Crime Record Bureau NCRB na khwaidagi ikon kona thadorokba report ki matung inna mamang chahida leibak asigi mioi lak amaga lising kunthra mapan chamaga kulhumdoi suicide tawduna sikhi amasung mioi lak mari ga lising kun mathoi chamaga marina accident da sikhi haire kumja lising ani tara nipan amasung kumja lising ani tara mapan gi marakta accident thoktuna mi sibagi sang chada 2.3 hengalakhe suicide tawbagi chang chada 3.4 hengalakhe India gi oina soibadagi mi sibagi chang khwaidagi wanglibasi traffic accident ne mamang sahida soibadagi sikiba mioi chada nifuga humdoi traffic accident da sikibani haina NCRB gi report na phongdokle Iraq na ba amasung hu thaklubadagi sibana mathang sina ani suba amasung ahum suba chang khwaidagi wangba oire mahoksagi oiba mangan tagan ba thodok sing na maram oiraga mioi listing nipan sikhi haina palladuna NCRB gi report na hai road accident da laikhidaba mioi singi manungda gari tongduna chatpana taba lambi da khongna chatlamba mioi kayasu yaukhe road accident da laikhidaba mioi lak amaga lising yangkhai manga gi manungda mioi lising tarani thoide khongna chatlamba mioi ngaktane gari thauba singi marakta accident thoktuna sibagi chang khwaidagi wanglibase kangkhong ani panba gari thauba singni kangkhong ani panba gari thauba mioi lising yangkhai mapan lambi gi kudong thiba thodokta sikhe suicide tawkibagi matangda report asina hai mamang chahida suicide tawduna sikiba mioi lak amaga lising nifugi manungda saruk ahum thokpagi amade imung manungi problem na maram oiraga sikibani aruba laina na naba amasung substance abuse na maram oiraga mioi chada kulhumdoi suicide tawkhe atai atopa maram singde migi sendol singma ngamdaba amasung thabak phangdaba haibasini haire okram ibobegi squad personnel taraga taret positive oire Manipur gi hanagi chief minister oiramba hojikna opposition gi leader oiriba okram ibobegi House Guard ki personnel manga tharaga squad ki personnel taraga taret COVID-19 positive oire adumakpu o ibobi amadi mahaki imung manungde negative oire thajaba yaba mafamdagi phangba pauna hai positive oiraba House Guard sing adu IRB gi personnel singni aduga squad kangbu aduna Manipur Rifles ki kangbu singni Congress lusingba okram ibobi amasung mahaki machanupa khangabo AC gi MLA okram Surja Kumar ga punsilaga House Guard amasung squad ki personnel sing adu punna nipurom lai hairiba personnel sing adu Bapupura da leiba quarter da punna leibani personnel sing adu gi marakta chingnaba yaurakpadagi ngarang test tawduna yengbada personnel taraga mathoi positive oirambani
Makhoi 13 ga laiminaribasing aduna ngasi test tawbada 3 positive oirambani. Japan na apaiba car gi ahanba test flight pangthokre. Masi sanabagi mangda paiba amagum mali adubu drone manba prototype ama testing tawraba tungda apaiba car sing haibadu aseng mamak oigadaba khongthang ama naksilabani haina Japanese farm ama na haikre. Sky Drive kauba engineering company adudage video aduna makhoigi nungsita painaba propeller nipan sesinaba mi tongba compact vehicle ama utle. Video clip aduna Black Runner amasung Back to the Future gi fencing bu mathum marang honba yai adubu changyang gi paiba aduna miyoi babu traffic ka thengnadanaba atiyada paikat kinaba tungi airborne vehicle sing adudagi yamna lapna lehalle. Japan da apaiba car amagi ahanba miyam da utpa aduni haina company aduna thagatli amasung khamduna thamba car ani muk chawba aircraft aduna testing field adugi mathakta minute marirom koina paikhe. Aikoina miyoiba khunaibu apaiba car sing sizinaba ngamhanba amasung atiyada chatnabagi khudong chaba upai sing adu tasengna mangphawna hanba aikoina pami haina. Irai numita thokpa statement amada Sky Drive CEO Tomohiro Fukushima na haikhe. Company aduna makhoigi gari sing adu English sing ani kulhumdoi fawbugi manungda Japan da leiba phanganba pami haikhe. Car adugi mamal $3,00,000 dagi hauraba yai haina report sing na phongdokle. Car asi airborne vehicle singge thona phaba anoba malem amagi maikai da miyoibana changsilakpada ahanba khongthang natte. German company amana October da Singapore da apaiba taxi ama changyengkhre. Achauba drone ama manba makhoigi invention aduna traffic na phullaba city singda chathok chasin revolutionize tawgani haibagi asa phongdokhe. Volocopter na hana makhoigi battery na thoba seat anigi taxi adu malemgi akoibada hana test tawkhre adubu Singapore da changyengkhiba aduna city adugi manungda ahanba changyeng Boeing, Airbus, Toyota, Hyundai yauna te atopa company kaya marumsu masiga chap manaba project singi thabak singda taure. Neymar, Angel Di Maria amadi Lindro Paredes COVID-19 positive oire. Lionel Messi amadi English Premier League ki club Manchester City na €1,700,000 ki deal taunare report. Lionel Messi na Barcelona thadokningmagi apamba phongdoktuna pre-season training da saruk yakhidraba matung Argentine international asina chahi kayagi contracta kujak pinanaba Manchester City gi mapusinga wari sanari haina tongan ba report sing na phongdokre. UK the best of publication The Daily Record ki report matung ina Lionel Messi na City Football Group ka CFG ga wari sanari City Football Group na Messi bo Manchester City amasung New York City FC gi damag chahi manga sanahanaba €1,700,000 bill the offer tawkhre hairi. Messi gi wakalon hongdokadaba mande Barcelona gi presidential candidate nakal amaromdana Lionel Messi na Barcelona thadokningbagi wakalon asi hongdokadaba mande haina club ki presidential candidate Victor Fon na phongdokre. Messi na kumza lising ani kun gi season gi mamangda free oina Barcelona thadokpa yahanabagi damakta mahaki contractor close ama activate tawba pami haina mahaki lawyer singna club asida khanghanki. Club asina wafam adu kakthladuna Messi gi close adu haukiba June 10 da loikhre haikibaga loinana La Liga nasu Messi gi contract adu haujik valid oiri haiba wafam phongdokhrabasu Victor Fonade Messi bu chahi amaga makhatana sanahanabagi wakhallon honganba ngamloi haina thajari.